IDP gi mioi sing yauna tongan tongan ba CSO sing imalup singna Manipur Sangai Festival pangthokpa yaroi pangthokpi ganu hairabasu festival asi mapung phana pangthoknaba main venue oi gadoriba hapta kangjebung semshaba gi thabak hokre Manipur lenga ki tourism department amapung oiraga sinduna sahi kudingi November tang kunmathoi dagi kunthra phawba pangthokpa Manipur Sangai Festival asi Manipur da ing lishani ga kulhomdoi gi me ahum dagi hauraki balan maram oidina sahi ani hena pangthoktana lakhibani hauzik paliba PR gilenga asina handak sahi gi oina Manipur Sangai Festival 2025 pangthoknaba ware laurak pagaloina na tongan ba line department gi officials singda meeting kaya pangthoktuna festival ase ningthina amadi mapung phana pangthoknaba sina khibani festival asigi mapung oina pangthokham oigadoriba hapta kangjebung gi mafam sing samjin sajin ba phajahan bagi tabak su paikat bahau kre masida natana mafam asida stall hanging ba mioi singdagi su application tau kre ningsing ba yabadi hauzi state asigi oriba phibam lana si loidrubenina festival asi pangthokpa matam sade amadi IDP singi magi yumda hanjin bangam dana lairi maramanduna festival asi pangthokpa yaroi haina IDP sing amadi tongan ba CSO singi amadi imalup chingna phongdok ki balai khrabani